अहानवर थाजनोइब मरुइब पाउंगतो म्यामदा अपडेट ओइना थमजरमगी खुतोकनबदा नोंमै हंदुना कापदा कुकी मिलिटेंट्स अहुम सिक्योरिटी सिंगी खुत लेखिद्रे हैरी हारिब थगदोसी असम मिजोरम की बॉर्डर ओइरिबा बुबान हिल्सता थोखिबिने हैरी रिपोर्ट सिगी मतुंग इना हाइरि मदुदी हारिब थगदोसी खुत हंदुना नोंमै कापनबदा लेखिदबने हैरी थाजनगाई ओइरिबा मना अनि मने मणिपुर दगिने दुगा अमाना कछार दगिने हाइनसु थाजनगाई ओइरिबा पाउसना मखातारी मणिपुर टॉप चैनल की मैकेडी की मरुइबी ई पाउसुंग म्यामना थमजगी अहानबदा कांगलेपा की मैरागी एडिटोरियल म्यामना थमजरी नुपी हक ngak sianabagi matangna lawbi yaba tengbangsing khangdabani nupi oibising gi matakta miyot minaising haibadi crime against women gi thawdu wathok kya thokpa matamda nupi oibising gi hak ngak sianabagi matangna lawbi yaba tengbangsing kari kari no haibadu khangba mataktai manipur gi oinasu nupi gi matakta satharapa crime asi nongmei gi oina satharapa gum tawi adubu crime da sianaba miyoising gi matakta ain gi oina lokhat pam thokpa thabak lokhat haudaba kya ama lairi Maram aduna nupi gi hak ngak siananaba masum yengsinanabagidamag National Commission for Women lokhatpa khongthang singi matangna akupa marol Manipur gi nupi oibisingda matam gi oina khangananaba State Women's Commission matam pumbada khotnabigidabani nupi gi matakta sathaba sex crime sing haibadi rape natragana sexual assault towa nupi gi izat manghanba kaya ama satharakpagi pau yamna toina tari masida natana mafam sexual harassment gi thabak su yauri nupi singda domestic violence awon pot dawri tanba acid hajinuna life attempt toba kaya ama sathari masida natana nupana nupi ani lon bigi khananaina thokpa thawdok kaya ga loinana nupana nupi da miyot minai sathaba kya lairi khwaidigi nuaitribidi mirolingaida nupara nupira khangdoklaga nupi oiramnabadi angang adu manghanbigi thabak sathaba kaya yauribasini फिबम असिगी मथक्ता नुपी ओइबिसिंग पुथोक्तुना मफम मतम सादना इकाय की यावरि क्राइम थोलकप मतमदा मरि लेनब पुलिस स्टेशन यावदबनति ह्यूमन ट्रैफिकिंग की थबक सथदुना नुपी योनब नत्रगा नमदुना ओक्तबी ओहेनबी कियाम यावरि नुपी बुनतै सादब मोंग उहंदुना एडवर्टाइजमेंट तौब कियाना नुपी ओइबी इज्जत लेखा ताबसु ओहेलि नुपी बुहंथना येंगबिगी मनुंगसना माहि मसिंग तंबा मदि थबक तौब मतमनसु नुपी nupa nupi khaidoktuna nupi oibisingbu kaya pukning changbidaba nupa oibisingdana akhanaba miyeng changba kaya lamdam asida adumak thukli asigumba aranba thawongsing asi lamdam asidagi maru phongna muthatkinaba laingakna lokhatpham thokpa thaudang sapsana lokhatpai nupi gi mathakta natraga sexual assault sa thrakpa matamda ahanbada manak nakpa police station na satuna wokat kadabani maduda Laikha tadrabadi area adugi makok thongbo officials nu waktkadabani masi fawbada ningthi nuaina yengsin bidrabadi lokhatpham tokpa thabak sing lokhatrabadi magistrate amadu satuna ain goeba thabuk lokhanaba honagadabani nupi oibi singna kawroidabadi laiba asida National Legal Service Authority lingduna lai habisini maduna authority asida taktuna amadi wa tanaduna lokhatpham tokpa thabak sing lokhatuna nupi oibi singi mathakta migot minai sa tharakliba nupi singi mathakta ain goeba thabak sapsana lokhanaba honagadabani state ki oina State Women's Commission haiduna hangdoktuna lai haibisi nupi oibi singna kawroidabani Women's Commission na satuna lokhatkadabani loiduna makhatana National Women's Commission da pawpiduna madi phaunaduna lokhatpiyaba thabak sing lokhatpiyai haibisi nupi oibi singna sungkaw kawroidabani loiduna mathakta pankriba nupi ki mathakta miyot minai satharakpa matamna lawbiyaba tengbang sing matam supada ningsinggadabani haiba kangleipa ki mairagi editorial myamna thamjari Atopa Palm ABBP Manipur Governor amasum Chief Minister memorandum pisingre state asigi irang asi luisinna bu wafam yauna mahiroi singna hiram kyara thengnari bu khudong sadaba singi matangda Akhil Bharatiya Vidyarthi Pariyat ABBP Manipur Governor Anisha Uike amasum Chief Minister unaduna wari sabag loinana point kya yawa memorandum pisingre Manipur Press Kaptang asi Pawising unaba mada mahiroi lup asigi State Secretary Gautam Philem na phungdokibada memorandum madu state asida housing lairiba irang asi athubada luisina bu wafam NEP 2020 Manipur mapung pana satna hananaba State University sing DMU MTU amasum MU sigi vice chancellor sing amasum faculty members sing hapagi matang yauna mahiroi sing hiram kya da thengnariba khudong sarab kya gi matang da tongan point sing yauri
ꯊꯥ ꯑꯁꯤꯒꯤ 38ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤꯗ ꯃꯦꯃꯣꯔꯦꯟꯗꯝꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠ ꯄꯨꯝꯅꯃꯛ ꯈꯟꯅꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯅꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ ꯃꯗꯨꯗ ꯒꯕꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯕꯛꯇꯨ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯍꯤꯔꯝꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒ ꯅꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 12ꯗꯒꯤ ꯂꯦꯠ ꯀꯣꯟꯊꯧꯖꯝ ꯁꯣꯃꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ ꯕꯦꯖꯦꯟꯇꯤꯒꯤ ꯃꯌꯨꯝ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯃꯇꯦꯡ ꯄꯥꯡꯕꯗꯨꯗ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ W ꯒꯨꯂꯥꯄꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯗꯣꯛꯇꯔ H ꯔꯣꯃꯦꯟ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ER ꯌꯥꯏꯃꯊꯤꯌꯥꯝ W ꯇꯣꯜꯉꯧ RK ꯅꯕꯀꯨꯃꯥꯔ KS ꯈꯣꯒꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯀꯣꯟꯊꯧꯖꯝ ꯕꯦꯖꯦꯟꯇꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯣꯟꯊꯧꯖꯝ ꯑꯣꯡꯕꯤ ꯔꯣꯃꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯝꯃꯩ ꯆꯥꯛꯄ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯟꯖꯔꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯦꯝꯅꯅꯕ ꯇꯟꯖꯥꯗ ꯂꯟ ꯊꯨꯝ ꯀꯌꯥ ꯌꯥꯎꯈꯤꯕꯅ ꯃꯆꯥꯁꯤꯡ ꯁꯦꯝꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ Indian Red Cross Society Bisnupur District Branch ki Chairman Dr. W. Gulapina fungdokhibada maina sakhibana awapa tarab imung asida puksel sauraba miyoising amadi lengana miyeng sangbiyu haiki amaromdana Gobindaji amadi skongi kang singkhre numit nipani sumna sathrakhiba kang kumai luisinbaga madi lainana Sri Gobindaji gi kang singkhre laining laisonga madi lainana pangthokliba kumai sida maikai kyadigi lakpa miyamna Gobindaji gi laisangda laiba Balbhadra Jagannath amadi Subhadra gi khubomda Athenput kaduna thoniki loinana masing yamlaba nupa palasingna thogal tawduna miyam khupna saruk yaduna kang singnaba Bazai Bengul khongduna Gobindaji laisangdagi dolai thakta Balbhadra Jagannath amadi Subhadra bu haptuna lengthoraki mafam asidagi lengthoraklaba matung Balbhadra Jagannath amadi Subhadra ahumbu Rath tonghanduna kang singbi kumai mapung fana pangtoki Gobindaji Mahaprabhu buthajaba miyamna kangi thauri paidana masin mawpana tongli kang Sri Gobindaji laisangi gate gi All India Radio Imphal gate mapa phawbu singnaki kang singlinge manungda miyamna ningjaba sing thungnaba thawni jaki loinana mafam adudigi halaktuna Balbhadra Jagannath amadi Subhadra gi khubam sing amuk hana laisangda lengsinki nakala marumna sangai prawda leiba International Society for Consciousness Iskongi mani mandir rasu ngasi ingen gi tarani panba kanglen kumai gi thorom pangthoki adomainama irang asina maram moiraga mandir asigi complex manungda khak maming tegi oina kangsinki ngasi kanglen numit ki ayuk angan badigi hauna mandir asida miyoi kya laktuna matai gi matamgi haira amadi athum ahauksing kanaki Numit yung matungna mandir asigi manungdagi Balbhadra Jagannath amadi Subhadra gi mitam sing dolai thakta puduna lengthoraklaba matung kang thakta langkhatuna artikatwagi thorom pangthoki tungda miyamna Athenpot karakpa polam sing khubam sing asigi mamangna katuna lining laisun gi thogal pangthoklaba miyamna kang sing gi thorom asi pangthoki Makasa tharakpoina paujal pausidana sumna phongli cabinet ki warep asan mirai naiba thawongni BDF association Tha asigi taraga nithuida famkiba state cabinet mifamda BDF sing transfer tawba yabagi ayaba pikibada ngasigi lengakta yaningdaba phongdorakli laingaki law and order ngakpada kasin koya yaudaba mafam sing ngak senbada BDF sing lairi haina khanbiriba adugumna BDF singda sinariba daita yawba duty ga piriba thagi honorarium ga sanadre makoida thagi honorarium lupa asuk lainga asina pifam thoi haina cabinet mifamda puthokna punna khanna biramlaga warep ama lawbiramlabadi BDF sing state lainga ka thajaba hena thamduna iraibak izati asigi lanthum miyoibigi punsingak senduna thawai thadokpada pamuram loidabane dubo asaw sang phamnaiba singna nungaina tumduna leiraga BDF aikhoibuna makogi punsi amade lanthum kanadaba ngak selu haina handaba thakta apikpa kusumal piraga duty tohonba mapi mapam oibigi wakhalon chenbani kaugadra mi masel marakta adum hantaba thakta thamlaga ing tappa lenga ama salaiba yagadra haiba wafamsu thamlaki Thawal District BDF Welfare Association thoppa sirol asida hauji laibaki luraba lalang asida BDF sing tumna mangkrasanu yare haibigi matagum cabinet laukiba warep pay increase yaudabana BDF singna harau nungai oidi
BDF singi punsi leba sigi dama kathok sage hanadagi su sahi taraga manga hena awaba kya khangduna law and order ngak sienduna laklibani leba sigi dama luraba tanjara punsi ka lu hairabadi miyoiba magi punsi gi bilu du sumasa khangbiyu BDF sing duty tawning daba amagum leba miyam du uhan bigano BDF recruitment rules review tawwa state lenga ki matawni thagi honorarium increase tawbagi review tawdi state lenga na kadomda na thaikrabagi association na aroibada lenga asida haijari madudi district transferable tawbagi order thokringai BDF singi thagi honorarium increase tawbagi warep hana cabinet puthokuna lawudabane masigi ona tainabada lenga na ngammi haibagi matagum tumina election gi bathoklabadi all Manipur BDF employees welfare association and lorak pirep warepta thawal district la liba BDF personal singsu mapung fana sagotkani haina ngasigi lenga amadi miyam da khanjari haiba wafam su thamlakli Makasa Tarakpoina to Papamna, Multingham Village the Kulaisan Fortre, Suguno Police Station Konba, Multingham Village the Security Force combined Timamana, Tibuhum Bigitabak Satabada, Bom Yauna, Mamal Yamla Sukulai Fakapangam Creadi, Police the Gipama Pau Matungina 165 TA Home and Hut Tawal the Gipang Batazabiaba Pauda, Yumpam Oiduna, Kaksing District SP Supervision Makada. Kontragatare suba AR Kaksing District Commando madi Suguno Police Station ki apun matima mana Multingham Village ta ayuk pung taramatu taramdari gi pung amarom thibuhum bi thabu sataki thibuhum badu da local made rifle ama wawfeng handset ani Chinese hand grenade ama lethot shell ama pistol gi magazine ama .303 gi magazine charger base ani grenade ki ama 2mm mortar shell wing tiles ama 9mm empty case tarakamari automatic rifle karamadi pompi launcher ani fagat ngakhiari fagalaba polam singadu Suguno Police Station sinakhi bagaloina case ama register tawkre hanisu paus ta makhata na palakli lushilak point attend ko pom ningtha khong na yum ama main sakre Bisnupur district ki manung sana laibi ningtha khong ward number 12 ta laibi yum ama main sakre mal sangkya ama ata thokre main sakhi be yum adu 1000 Bizenti ko mi amagini thawdo thopom dagi phangba pawda maina sakki thawdo singara nungtil pung mari rom tarak par thokibani lebok phaba mana yuma da mi amata laitingai matamda mai sakki thawdo thokibani Bisnupur Fire Service ki gari ahum laktuna mai kanbigi thabak adu sataki mai aduna yumgi mathak makha sakhrabasu lemhori ka kharadi kanmangamki yum maina sakhi badura saurana lupa lak kullom henbigi pochai sing amanga ta thon khri hansu paus da makata na palakri duga hausko ina di myam paus matang sa lu sinjarage mas myam puna no update ngaminasi